Manipur Top Channel gi video amta update tawjage ngasi ayuk angan mafong masi phongna January gi tang 19 da laisabi ama nungshina zaba nupa na hatlaga hondoklamle ngarang samjakiba video dugi makha tarak poina manegi anaba phamsena duna laibi laisabi ama mahak nungshina zaba nupa na kaukthokraba tungda hatlaga makhong makhut punsinduna ising leiba labu amada hondoklaga thamlamle laikhidrabi laisabi dugi maming KS wasida sahi taraga mapan apokpa Janamuddin kawi yairipok tulihal hairang rottagini mahakpu hatpu oigini haina maral siriba miyo edu yairipok sangam dabidagi sabir sai kunga mathoi kawi bayum makai panduna masa ani leire mahak ngasi numidang weram khunjasingna pharaga taptana yairaba tungna mayang Imphal Police Station sinakibani hairi Thajabi aba mafamdagi phangba pauna hai nupi adu sabirna kauktholaga mi tadaba lamhang amada puthoklaga aronba yumbanbagi mari thamlamkhi tungna mahakpu phina makhuri lakhattuna hatlaba tungda mahakki altro car haptuna puraklaga mayang Imphal Police na konba irong salam achobagi ithai lokhong amagi isingda thadaraga thamlambane car adusu mayang Imphal Police na fare makhoi sahi ama rongi mamanggi mari leinarakpane pawasina makhata na hai nupi adu ngarang numidang saksaraba matung pung 10 rom taba adu wai fawa yumda lekhi imungi miyoi sing tumba sangnaraba matung mahakna tumliba phamungda leiramdabadagi chen chongkhraboi ningduna leinakhi adubu ngasi ayuk Thawal district ki manung sanba mayang Imphal Police na konba irong salam achobagi ithai lokhong amagi isingda nupi ama siraga tawduna leire haina social media da thagat narakpa thengnabadagi chatlaga yenglubada wasida oiramkhibani hairi thagdo asigi paw phangwadagi mayang Imphal Police Station ki team ama laktuna yengsinbaga loinena forensic science ta paw pibadagi forensic science ki team ama laktuna incase tokhe wasidana siramliba adu phi amana makhut makhong punna pulami amadi mahaki inba phi amana makhuri lakhalambi hairi mahaki asiba haksang adu mayang Imphal Police team aduna lokhatlaga postmortem examination gi dama rims ki mokta thamkhre thagdo asigi mari leinena FIR ama lokhatkre haina su pawsina makha tana phungduragli thank you